District ani de Erang Sagatliba Asi SoO Chatnariba KNA Amadi ZRA gi President gi Khut Changle Haiba Leingakna Khangle. ZRA Amadi KNA gi Luchingbasing Manipur Macha Yelhoumi Amatta Natte Chief Minister. Haukiba Mars Tara da Manipur gi Churachandpur Amadi Tengnopal District ta satkiba Kuki Miyam gi Khongsat India gi Constitution gi mayokta ne. Satkiba Khongsat aduda State Leingakna Suspension of Operation SoO Chatnariba Yelhoumi Revolutionary Army ZRA Amadi Kuki National Army KNA ge Khut yawi maramaduna hairiba lalawlupsing asiga Manipur Leingakna Chatnariba SoO review tawragani haina Chief Minister Birenna isang thongna phongdokre. Wafam ase Northeast Live ki Editor-in-Chief Wasbir Hussein ga Manipur gi Chief Minister Biren ga haukiba March tara sagolsel numita akhanana phone gi khuthangda telephonic interview da phongdokiba ne. Chief Minister na makata na phongdokiba da Manipur gi chingi district sing haibade Kuki sing na namna taba district ani khak Churachandpur amadi Tengnopal natana atai district sing da de Erang Amatta leite hauragliba Erang ase kanglup kharana Indian Constitution na piriba wildlife sanctuary protected forest amadi reserve forest ngak senabagi damak thamliba provision asigi mayokta satharakpa khongjang ne. Wildlife sanctuary ase inner parliament ke provision makhada leibana ni amade reserve forest amadi protected forest sing asina central government ki makhada leiba maramna central government ki ayaba yauduna state government na lamin si ema phawba sokpa yade adubu masigi ona tainabada Erang Sagatliba Kuki furup khara asina hairiba mafam sing asida ain gi wangbada lam khopchinduna yum sajinba amade paksana popi thaduna drug ki business satharakle asigumba unconstitutional oiba thabak sing asigi mayokta state government akan bakhongjang sangsinabagi damak state government ki mayokta Erang sagalakpane ZRA amade KNA asi Leingakna SoO Chatnariba si mamangda palamba Leingakna ki matamda masi mataw karamna tawrambano haiba khangde adubu haujekte Leingakna sina makhoi gi mari makhong khangle maram asina state cabinet ki mifamna ZRA amade KNA gi SoO asi review tawragani haike CM na makata na paukhum pikibane Erang Sagatliba Asi state government ka SoO Chatnariba KNA Amadi ZRA ge President gi Khut Changle Haiba Leingakna sina Khangle ZRA gi President masamag India Macha Natte Myanmar Macha ne mahak Myanmar gi hana gi MP ne loinana KNA gi President Mr. Haukiba Asi SoO Manipur dagi Natte Nagaland dagi ne makhoi na Manipur da kanglup ki Erang Sagatliba ne adubu Manipur gi Yelhoumi oiriba phurup khudingmak ngasi su Amatta oire Chin Kuki furup ki khwaidagi chawba furup oiriba thadau furup su state government ka chanminari haina su CM na phongdokhe ising da lupkiba nupa macha ama asiba hakchang oina fangle yauksang thabal chongba halaklaga pukhri da lupkiba nupa macha ama thawai yaugdaba hakchang oina fangkhre hairiba thogdok asi ngarang ahing nongyai matungda haino bok awang lekai da leiba leikai gi pukhri achawba da thokiba ne leikidraba nupa macha adugi mameng thaunaujam Nisi Kumar apokpa thaunaujam Rajen kawe Langjing makha leikai dagi ne ma ngarang yauksang gi thabal chongba chaluraga pukhri adu da chongthakibadagi thiba khangdana leiraba matung ngasi asiba chang oina phangki haire